Ngasi phongkiba tongan-tonganba pauchesing amadi social media dagi lokhatjaba pausingdi update pujaragli ahanbada maru oiba pau Myanmar gi Tonjang city da PDF sing amadi military junta ani gi marakta akanba mongda khut thoknari PDF ahum sire tara hena Sokle hairi Hojik kuki singna maitai da attack tourktaba amadi nongmei kaplakpa lepliba asi PR leibagi oiramdre Barma da PDF sing amadi KIA na singba militant singi mateng pangba chatpana oiramle hairi Sisipur dagi kuki amana Arunachal Pradesh ki Maheiroi nupi macha kunithoi da Molest Toukhre thodok adubu lotsinaba honaramba kuki gi principal amadi accountant su phare Lan Loidri Hairkli dagi faujeng amata puthokpa yaroi haina kuki liberation organization na warning tawrli aramba की PRO Robin Mangang Khwairapong की update कर लोइनना Nagaland da leiriba non Naga tribe sing RIIN की मखादा indigenous status piroi haina minister KG Kenye na phongdokre Tammu amasung EGM na condemn tawrli Congress na langa paidingai matamda border fencing matik chana khana ba honarami panghai da hajinduna iramdam ilecha singbu apangba sibana BJP की थबक ओइनि हाइना ओक्रम इबोबिना phongdokre wakan maibung kuki khulgi khunja singna maitai khul leitan pukui maning sing phawba lambi semjilakpagi thbak chatharakpada BSF amadi CRPF की कांगुना yengduna lesilli haiduna lambi tawkhaikhre West Bengal da Bangladesh ki chelakpa matua lupa yankhai piba Hindu card ama pairaga citizenship tanaba yare India ki mahai tampham kuding magta class 3 dagi horaga artificial intelligence ki matangda mahai tamiba hogadori kuki singi good festival Toukhre IDP singna mayumda hanjinjaba phawba sangai festival boycott torgani haina kokomina langthokre sahi 19 matungda United States na nuclear sanging tawba horagani haina phongdokre thiba khangdana leirakhiba miyoi asiwa sang oina phangle Manipur gi development project singi matangda donor ministry na Sire loduna review tawkre Hojik pau sandona pijari Myanmar gi Tonjang city da PDF singa military junta ga akanba mongda khut thoknari PDF ahum sire tara hena Sokle hairi ningsingba yabadi Barma gi militant group ama oiriba TNLA ga military junta ga lal lepnabagi ceasefire sahi tawnakraba matungda TNLA ga PDF singa punna chaminarambadagi hojikti TNLA yaudabadagi PDF sing khoirang khoisaunaba helaktuna PDF sing khaktamakna military army gi matakta akanba attack adu chathakibani hairi Barma da Manipur dagi changsin khiba saidangduna leiramba kuki jo sing Tonjang da PDF na singba Myanmar gi laloba singa punsinduna lan kapa punna yauminaba hokre hairi Hojik kuki singna maitai gi mathakta nongmei kaplakpa amadi attack tourktaba lepkhiba asi President rule Leibagi oiramdre Barma da leiriba PDF singi lan gi mateng pangba chatpana oiramle border lanthok lansin tawbudasu central force singna athingba amata pibidre hojik kuki terrorist ayamba Barma gi PDF amadi KNAB manakta yauksinkibaga loinana Barma da leiriba PDF amadi KNAB lan gi mateng pangba chatpa oiramle adubu Barma da PDF sing amadi atai militant sing Myanmar da pangthokadoriba general election gi mamangda military junta na militant khudingmak loisinnabagi amadi thopchinnabagi pandam thamkhre Barma gi kuki militant sing maru oina PDF amadi KIA atopa militant group sing hainingai leitana khudong thiningai phibamda leire hairi Makha tarakpa pauda Churachandpur dagi kuki amana Arunachal Pradesh ki Maheiroi nupi macha kunithoi da Molest Toukhre thodok adubu lotchinnaba honaramba kuki gi principal su amadi accountant su police na fare hairi Arunachal Pradesh ki SP Lambana punna minor student kunithoi gi medical examination loikhre chhatra Molest Toukhruba warden adugi maming Hen Johnson Wifi sahi 53 magi maral adubu lotchinnaba honaramba school asigi principal Hoinu Wifi aduga accountant aduna Nyang Gotim Wifi makoi ahumak Churachandpur dagi ngaktani hairi makoi ahumgi matakta thijannabagi damakta police na FIR pankibaga loinana case makatana thijinba hokre Lan Loidri Hairkli dagi pauseng amata puthokpa yaroi haina kuki liberation organization na warning tawkre miyamda thokpa public notification amada asumna hairi
ꯈꯪꯍꯟꯖꯅꯤꯡꯕꯗꯤ ꯂꯧꯔꯣꯛ ꯄꯟꯊꯥ ꯌꯧꯔꯛꯄꯒ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯂꯧ ꯂꯣꯛꯂꯕ ꯃꯇꯨꯡꯗ ꯐꯧ ꯆꯦꯡ ꯑꯃꯠꯇ ꯁꯥꯏꯀꯨꯜ ꯑꯦꯔꯤꯌꯥꯗꯒꯤ ꯄꯨꯊꯣꯛꯄꯤꯒꯅꯨ ꯍꯧꯖꯤꯛ ꯑꯁꯤ ꯂꯥꯟ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ ꯑꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯋꯥꯠꯇꯅꯕ ꯊꯋꯥꯏ ꯋꯥꯗꯅꯕꯒꯤꯗꯃꯛ ꯈꯪꯍꯟꯖꯕꯅꯤ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯉꯥꯛꯅ ꯆꯠꯂꯝꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯑꯗꯣꯝꯅ ꯃꯁꯥ ꯃꯁꯥꯅ ꯗꯥꯏꯇ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤꯁꯤꯡꯅ ꯋꯥꯔꯅꯤꯡ ꯇꯧꯔꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯄꯤआꯔꯑꯣ ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ ꯑꯁꯨꯝꯅ ꯑꯞꯗꯦꯠ ꯄꯤꯔꯛꯂꯤ ꯑꯣꯏꯅꯤꯡꯕ ꯐꯨꯔꯨꯞ ꯖꯥꯇꯤ ꯑꯣꯏꯁꯅꯨ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯂꯦꯞꯄꯗꯨ ꯑꯩꯈꯣꯏꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯔꯦꯁꯄꯦꯛ ꯇꯧꯒꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯣꯏꯅꯤꯡꯕ ꯖꯥꯇꯤ ꯐꯨꯔꯨꯞ ꯑꯣꯏꯖꯧ ꯂꯩꯕꯥꯛ ꯀꯥꯏꯅꯕ ꯃꯆꯦꯠ ꯇꯥꯅꯕ ꯋꯥ ꯉꯥꯡꯉꯛꯄ ꯈꯨꯗꯤꯡꯃꯛꯄꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯌꯦꯛꯅꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯤꯜꯂꯨ ꯀꯥꯡꯂꯨꯞ ꯑꯃꯅ ꯂꯩꯕꯥꯛ ꯀꯥꯏꯅꯕ ꯀꯟꯅ ꯁꯤꯜꯂꯤꯉꯩꯁꯤꯗ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃꯅ ꯑꯃꯨꯛ ꯂꯩꯕꯥꯛ ꯀꯥꯏꯕ ꯌꯥꯕ ꯋꯥ ꯉꯥꯡꯉꯛꯄꯁꯤ ꯑꯐꯕ ꯈꯨꯗꯝ ꯅꯠꯇꯦ ꯏꯈꯦꯡꯒꯤ ꯈꯨꯗꯝꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯋꯥꯔꯅꯤꯡ ꯇꯧꯔꯛꯂꯤ ꯅꯥꯒꯥꯂꯦꯟꯗ ꯂꯩꯔꯤꯕ ꯅꯟ ꯅꯥꯒꯥ ꯇ꯭ꯔꯥꯏꯕꯁꯤꯡ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯖꯤꯅꯁ ꯏꯟꯍꯦꯕꯤꯇꯦꯟ ꯑꯣꯐ ꯅꯥꯒꯥꯒꯤ ꯃꯈꯥꯗ ꯏꯟꯗꯤꯖꯤꯅꯁ ꯁ꯭ꯇꯦꯇꯁ ꯄꯤꯔꯣꯏ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯀꯣꯔꯠꯀꯤ ꯏꯁꯨ ꯂꯩꯕ ꯃꯔꯝꯅ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯂꯩꯔꯤ ꯀꯣꯔꯠꯀꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯂꯣꯏꯕꯒ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯅꯥꯒꯥꯂꯦꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟꯁꯨ ꯑꯣꯏꯔꯤꯕ ꯃꯤꯅꯤꯁꯇꯔ ꯀꯦꯖꯤ ꯀꯦꯅꯤꯌꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯅꯥꯒꯥꯂꯦꯟꯗ ꯂꯩꯔꯤꯕ ꯅꯟ ꯅꯥꯒꯥ ꯇ꯭ꯔꯥꯏꯕꯁꯤꯡ RINꯒꯤ ꯃꯈꯥꯗ ꯏꯟꯗꯤꯖꯤꯅꯁ ꯁ꯭ꯇꯦꯇꯁ ꯄꯤꯗꯅꯕꯒꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯅꯟ ꯅꯥꯒꯥ ꯀꯝꯃꯨꯅꯤꯇꯤ ꯃꯔꯤꯗ ꯀꯣꯔꯠꯇ ꯄꯦꯇꯤꯁꯟ ꯐꯥꯏꯜ ꯇꯧꯔꯛꯄꯗꯒꯤ RINꯒ ꯃꯔꯤ ꯂꯩꯅꯕ ꯑꯦꯛꯇꯤꯚꯤꯇꯤ ꯈꯨꯗꯤꯡꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ RIN ꯑꯁꯤ ꯅꯥꯒꯥꯂꯦꯟꯗ ꯂꯩꯔꯤꯕꯁꯤꯡ ꯏꯟꯗꯤꯖꯤꯅꯁ ꯏꯟꯍꯦꯕꯤꯇꯦꯟ ꯑꯣꯏꯅ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯔꯕꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯅꯕꯒꯤꯗꯃꯛꯇ ꯅꯥꯒꯥꯂꯦꯟ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯗꯣꯛꯈꯤꯕꯅꯤ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯃꯄꯨꯡ ꯐꯥꯅ ꯍꯦꯟꯅ ꯏꯐꯦꯛꯇꯤꯕ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯠꯅꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯀꯅꯥ ꯀꯅꯥꯕꯨ ꯃꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯁꯤꯇꯤꯖꯟ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯃꯔꯝ ꯑꯗꯨꯅ ꯇꯉꯥꯏꯐꯗꯅ RINꯒꯤ ꯃꯈꯥꯗ ꯅꯥꯒꯥꯂꯦꯟꯗꯒꯤ ꯑꯁꯦꯡꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯈꯟꯗꯣꯛꯄ ꯍꯥꯏꯕꯁꯤ ꯃꯊꯧ ꯌꯥꯝꯅ ꯇꯥꯔꯤ ꯁꯦꯄꯔꯦꯠ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯄ꯭ꯔꯣꯚꯤꯖꯟꯒꯤ ꯃꯈꯥꯗ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯤꯕ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯑꯣꯏꯅꯗꯤ RINꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯗꯦ ꯏꯟꯗꯤꯖꯤꯅꯁ ꯁ꯭ꯇꯦꯇꯁ ꯍꯥꯏꯕꯁꯤ ꯄꯣꯛꯄꯗꯒꯤ ꯂꯣꯏꯅꯔꯛꯀꯗꯕꯅꯤ ꯃꯁꯤ ꯁꯦꯝꯖꯤꯟꯕ ꯌꯥꯔꯣꯏ ꯅꯥꯒꯥꯂꯦꯟꯗ ꯂꯩꯔꯤꯕ ꯀꯆꯥꯔꯤ ꯒꯧꯔꯣ ꯃꯤꯀꯤꯔ ꯑꯃꯁꯨꯡ ꯀꯨꯀꯤꯁꯤꯡ ꯑꯁꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯀꯤ ꯂꯤꯁ RINꯒꯤ ꯃꯈꯥꯗ ꯂꯧꯊꯣꯛꯄꯒꯤ ꯃꯇꯥꯡꯗꯗꯤ ꯍꯧꯖꯤꯛ ꯀꯣꯔꯠꯇ ꯂꯩꯔꯤꯕ ꯄꯦꯇꯤꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯔꯣꯏꯕ ꯀꯣꯔꯠꯀꯤ ꯄ꯭ꯔꯦꯛꯇꯤꯁ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯀ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯂꯦꯞꯅꯕ ꯀꯦꯕꯤꯅꯦꯠꯅ ꯋꯥꯔꯦꯞ ꯂꯧꯔꯦ ꯅꯥꯒꯥꯂꯦꯟ ꯒꯚꯔꯟꯃꯦꯟꯠꯅ RINꯒꯤ ꯃꯈꯥꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯈꯟꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯂꯥꯏꯁꯦꯟꯁ ꯃꯌꯥꯝ ꯑꯗꯨ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯃꯃꯥꯡꯗ ꯆꯌꯦꯠꯅꯕ ꯀꯌꯥ ꯂꯩꯔꯝꯕꯗꯨ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯆꯌꯦꯠꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕꯀꯌꯥ ꯑꯃꯁꯨ ꯃꯥꯌꯣꯛꯅꯔꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯆꯌꯦꯠꯅꯕ ꯑꯁꯤ ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ ꯅꯥꯒꯥꯂꯦꯟꯗꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯃꯁꯨꯡ ꯀꯁꯇꯃꯔꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯕ ꯃꯔꯤ ꯂꯩꯅꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ RINꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯇ꯭ꯔꯥꯏꯕꯦꯜ ꯕꯣꯗꯤꯁꯤꯡꯒ ꯈꯟꯅꯔꯒ ꯁꯦꯝꯒꯅꯤ ꯅꯥꯒꯥꯂꯦꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯕꯦꯡꯒꯣꯜ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯒꯨꯂꯦꯁꯟ 1972ꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯒꯥꯂꯦꯟꯗꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯈꯛꯇꯃꯛ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝ ꯑꯃꯁꯨꯡ ꯈꯨꯟꯗꯥ ꯂꯩꯇꯥꯕꯒꯤ ꯔꯥꯏꯠ ꯑꯗꯨ ꯐꯪꯍꯟꯒꯅꯤ ꯍꯥꯏꯔꯛꯂꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯀꯃꯥꯟꯗ ꯑꯝꯖꯨ ꯑꯃꯁꯨꯡ EGMꯅ ꯔꯤꯖꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯒꯤ ꯃꯔꯤ ꯂꯩꯅꯕ ꯄꯥꯎ ꯐꯣꯡꯕ ꯊꯤꯡꯂꯦ ꯍꯥꯏꯅ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝ ꯀꯌꯥ ꯂꯅꯥꯏ ꯀꯟꯇꯦꯟꯠ ꯀ꯭ꯔꯤꯌꯦꯇꯔ ꯈꯔꯅ ꯌꯨꯇ꯭ꯌꯨꯕ ꯑꯃꯁꯨꯡ ꯐꯦꯁꯕꯨꯛꯇ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯛꯈꯤꯕꯗꯨ ꯑꯝꯖꯨ ꯑꯃꯁꯨꯡ EGMꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯝꯖꯨ ꯑꯃꯁꯨꯡ EGMꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯅꯤꯅ ꯊꯥꯗꯣꯔꯛꯄ ꯖꯣꯏꯟꯠ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯕꯣꯗꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯅꯠꯇ꯭ꯔꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯎꯁꯤꯡ ꯐꯣꯡꯗꯅꯕ instruction amata pirakhiba leite haukiba September 15 da lawkiba joint resolution amana membersing amadi media house kudingmakta press ki freedom asi saugatnaba aki akhang leitana amasung kanagumba amatada factor tawduna paw phongdanaba appeal tawki hiramasiga mari lenana ngasi pangthokiba amju amasung EGM gi mifamna local code of conduct ki close tara taruki news report amasung press release amabu kanagumba maikaidagi madu paw phongba natraga phongdanaba khanghalakba wafamsing editor singna extend tawduna entertain tawnaba gidamakta wafamsing adu ningsingki unverified oiba amasung lana pugigadaba video thagatuna journalist
फर्टिनिटी की इंटीग्रिटी अमसुंग इमेज सोहनगदबा अमदी मीडियादा इंस्टीट्यूशन की यामना थाजब मांगनब होनबगी मवोंगसिंग अदुसु अमजू अमसुंग ईजीएम की माइकैदगी यामना हक्चिन लवी लोइनना मरी लेनरिबा कंटेंट क्रिएटर सिंग अदुना अथुबा मतमदा मिसलीडिंग स्टेटमेंट अदु लौथोकदबनी नत्रगा सुमथोकदबनी मसिगा लोइनना मदुगी चप चाना सेंगदोकदबनी हाइरकली पंहाइदा हाइजिनदुना इरमदम इरैचासिंगबु अपंग सीबना बीजेपी की थबक अमा ओइरिबनी कांग्रेसना लेंगाक पाइरिङै मतमदा बॉर्डर फेंसिंग मतिक चाना खानाबो होनरमी हाइबसी रेकॉर्डना साखीनी हाइना सीएलपी की लीडर ओक्रम इबोबिना फोंदोखरे वाफम असी बीटी रोड लेबा कांग्रेस भवन द पांगथोकिबा सरदार वल्लभभाई पटेल की अहानबा इंडियन डिप्यूटी प्राइम मिनिस्टर की चामगा यांखै सुकिबा मबोक कुमोन अमसुंग इंदिरा गांधी आयरन लेडी ऑफ इंडिया अहानबा इंडिया के नुपी प्राइम मिनिस्टर की निफुमाथोइरक सुबा लखिदबा नुमितका मरी लेनना मणिपुर प्रदेश कांग्रेस पार्टी ना पांगथोकिबा इकाई खुनबा थोरमदा फोंदोखिबने थोरम अदुदा एमपीसीसी की लीडर प्रेसिडेंट मेंबर अमसुंग अतै कांग्रेस की संगनाइरबा लीडर सिंह एक्स एमपी ऑफिस वर्कर सिंह सरुक यादुना सरदार वल्लभभाई पटेल की मितमदा लैकतुना इकाई खुनबा उठखी सीएलपी की लीडर ओक्रम इबोबिना मखाताना फोंदोकपदा बीजेपी ना कांग्रेस ता ताइसिनरगा लैबा हाइबसी यामना इकाई निगाइनी हाइजिनबा अमदी चिन थीबना कानबा करिसु लैरोय इंडो म्यांमार बॉर्डर फेंसिंग करंबा मतमदा हौखिबा हाइबा रेकॉर्डता खुदम चांगदम ओइना चाउना लैरिबनी इंग कुमजा लिसिंग अनि तरा अमदी तरामाथोगी इहान हाना मिनिस्टर ऑफ होम अफेयर्स ना किलोमीटर तरा बॉर्डर फेंसिंग खानबा सैंक्शन तौरखिबदा इचम हाइना मिंग थोनबा ऑर्गेनाइजेशन अमना मणिपुर की लम मांगले हाइना थिंजिलखिबा ऑर्गेनाइजेशन सिंगी प्रेसिडेंट अदु लेबाक मियामना खंगलिबा मिसक अमनी MRR हाइबसी हाना ब्रिटिश इंडिया की मतमदा किलोमीटर निम्फुदी फ्रीदा वीजा अमत यावदना चनहनबा यारमदु मनमोहन सिंहना इंडिया की प्राइम मिनिस्टर ओइना पालिङै मतमदा किलोमीटर 10 दा हंथखिबा अदुगा बीजेपी लेंगांगना तौबनी हाइबसी मचिन थीबा इरमदम मसिगी इरैचा सिंहबु अपंगबा सीबना बीजेपी की थबक अमा ओइरिबनी हाइना फोंदोखिबगा लोइनना मखाताना फोंदोकपदा इंडिया की निंगतंबा मतुंग तोंगान तोंगानबा निंगथौपानबा स्टेट चमंगा हुंफु मुक लेरंबा मणिपुर सु अमनी अपुनबा इंडिया अमा ओइनबा होनबदा इंडिया की अहानबा डिप्यूटी प्राइम मिनिस्टर ओइरंबा सरदार वल्लभभाई पटेल ना अचौबा थौदांग कया अमा लौखी हाइबसी लेबाक मियाम पुंबना खंगनरबा वाफम अमनी लोइनना आयरन लेडी ऑफ इंडिया हाइना खंगनरिबा इंडिया की इहान हानबा नुपी प्राइम मिनिस्टर ओइखिबा इंदिरा गांधीना महाकी मसादा ई मरिक अमा फावबा चेलिबा फावबा इंडिया की अपुनबा सक्तम इंटीग्रिटी दा सिंगनरकबा यारोय काइबा यारोय हाइना थौदांग चाउना लौरंबा मिसक अमनी मतम मतमगी मतुंग इना इंडिया दगी तोखाइगे हाइना स्टेट कया अदुमक थौलकी अदु खुदम ओइना हाइरबदा पंजाब की सिख ऑर्गेनाइजेशन कयाना गोल्डन टेंपल बु लांगबन ओइना खुचु खुलाई कया थमदुना इंडिया दगी तोखाइरगनी हाइना इहौ कयासु छागलखी इंदिरा गांधी ना मधु तौगनु इंडिया के अपुन बसक्तम काइबे यारोय हाइकी मधुबु अरोइबदा यारक्तबदगी ऑपरेशन चथदुना ऑर्गेनाइजेशन कयाबु थुगाइकी मसिद नतना नॉर्थ ईस्ट शांति लेबा स्टेट अमा ओइरिबा मिजोराम दसु मतम अमदा मिजो नेशनल फ्रंट की लालदेंगाना लुचिंगदुना इंडिया दगी तोखाइरनी हाइना इहौ कया हौरखी अदुसु इंदिरा गांधी ना अपुनबा इंडिया के सक्तम काइबे यारोय हाइदुना हेलीकॉप्टर बॉम्बिंग फावबा चथकी मदुगी मतुंग यानबा पुरक्तुना मिजो पीस एकॉर्ड साइन तौनखिबदा नॉर्थ ईस्ट नतना इंडिया फावबगी ओइना पीसफुल स्टेट अमा ओइखिबनी असिगुंबा इंडिया के अपुनबा सक्तम यूनिटी इंटीग्रिटी दा सिंगनरकपा यारोय हाइबा कयादा थौदांग चाउना लौरंबी अनिना पामलंबा इंडिया की अपुनबा सक्तम ngakpa इंडिया की टेरिटोरियल इंटीग्रिटी दा सिंगनरकपा यारोय हाइबा पांदम अदु ngakna चटपना लैखिद्रबी अनिना अपेनबा ओइगनी हाइबा वाफम सिंह थमखि इम्फाल ईस्ट डिस्ट्रिक्ट की खुंद्राकबम केंद्र की मनुंग चन्ना लेरिबा मैतई खुल लेतान पोपी लोकचाव लोकोलगा थंगना लेरिबा वाकन माइबुंग कुकी खुल की खुंजा सिंगना गोपीजांगदगी हौरगा पुरुम कोम खुल की सिंग फावबा लंबी सेमबगी थबक चंगसिलकपदगी ngasi लेतान पोपी लोकचाव मैतई लोकोल यौना लंबी सेमकपगी थबक चंगसिलकपदा लेतान पोपी लोकचाव लोकोल मैतई खुल की खुंजा सिंग हौरक्तुना पुरुम अमदी लेतान पोपी खुल सिंगबु ngak senbagi थबक चथरिबा CRPF अमदी BSF की कांगमुना कुकी सिंगना नियम लाना लंबी सेमबगी थबक चथरक्लिबा अदु खंगना उना थिंग्रिबा करिगिनो हाइदुना BSF अमदी CRPF की पोस्ट की माइकैदा खुंजा सिंगना ngasi अकनबा खोंजंग संगसिनख्रे हिरमसिगा मरी लेनना लेतान पोकपी लोकचाव लोकल विलेज
Development Committee की Secretary Wangjam Bisesna Pausi asida phongdorokibagi matung inna Gompijang Cycledagi Hauraga Moibung Kuki Kul Khunja Singna Kame Sing Tariba Purum Khul Yauna Chingthakta Lambi Sembagi Thabak Chatharaki Lambi Sembagi Thabak asi Leptana Chatharakpadagi Purum Kom Khulgi Maning Thangbada Leiriba Laitan Pokpi Lokchau Maitai Lakolgi Chingkhong Phawba Lambi Sembagi Thabak Chatharaki Thengnana Leiriba Purum Khul asi Phawba Ching Karaktuna Lambi Semjilakpagi Thabak Chatharaki Purum Kom Khul asi Laitan Pokpi Amadi Maibung Kuki Khul Anigi Mayada Leibani Adubu Purum Kom Phawba Kuki Singna Lambi Semjilakpagi Thabak Chathabata Natana Purum Kom Khuldagi Lanthoraklaga Laitan Pokpi Maitai Khulgi Maning Ching Phawba Yauna Lambi Semjilakpagi Thabak Adu Chatharakibani Kuki Singna Maitai Khul Yauna Lambi Sembagi Thabak Chatharakliba asi Khul Adubu Ngak Senaba Leiriba BSF Company Ani Aduga CRPF की कंपनी अमा लेरिबा असिना खंगना उना करिगुंबा अथिंबा अमता पीदना लंबी सेंबगी थबक असि खुमांग चाउसिन हंदुना थबक चथरकी करिगिदमक कुकी सिंगना नियम लाना मैतैगी खुल यौनबा लंबी सेंबगी थबक चंगसिलकपना थिंग्द्रिबनो करिगिदमक मखोइबु कनखतुना लंबी सेंबगी थबक तहोलिबनो हाइदुना अयुक पुंग मापलदगी हौना लितान पोकबी मनिंग सिंगी खुंजा सिंग मियोय लिसिंग अमा हेनबगी हौरक्तुना BSF अमदी CRPF की पोस्ट तमना थोमजनखी मांगना फोंदोकपदा खोइसाउनरबा खुंजा सिंगना BSF अमदी CRPF पोस्ट लेरिबा पर्सनल सिंगना मिचंग मिखाई नाइना कुकी सिंगना नियम कायना लंबी सेंबगी थबक चंगसिलकले हाइबा खंगना तुमिना लैथोकिबा अदु कुकी सिंगबु फोंगना सौगतपनी हाइना यामना कन्ना यानिंगदबा फोंदोकतुना पुरुम कोम खुलदगी लैतान पोकबी मनिंग सिंग फावबा BSF अमदी CRPF ना चथोक चसिन तौदुना मखोगी चिंजाकी पोलमसिंग अमदी अतै मरी लैनबा पोलमसिंग पुसिनफम ओइरिबा लंबीगी सरु JCB सिजिनदुना खुंजा सिंगना तौथोक्तुना चथोक चसिन तौबा याहनखिद्रे हाइदि मांगना हाइ पुरुम कोम खुल असिगा हेक ताइनना लैतान पोकपी लोकचाउ लोकोलगी लौपरी कुन रोम लैरिबा असि कुकी सिंगना मरम ओइदुना ममांग चहिदगी हौना लौ उबा ngamdana लैरखिबनी लौ उबा चंगे हाइरबसु सिक्योरिटी सिंगना चंगबा यारोय हाइदुना अथिंगबा पीदुना लैरखिबनी अदुगा मैतै सिंगबना लौ उबा चंगबा याहंद्रगा कुकी सिंगना नियम कायना लंबी सेंबगी थबक चथरकपा मतमदा थिंगद्रिबा असि मिचंग मिखाई नाइबा थौंगनी हाइना खुंजा सिंगना पेंदबा फोंदोकनरगले धर्म की मियोट मिनईना मरम ओइरगा ईस्ट पाकिस्तान अमसुंग बांग्लादेश की वेस्ट बेंगल दा चेंसिलखिबा बेंगाली हिंदू कास्ट कांगबु अमा ओइरिबा मातुवागी मियोइसिंग लुपा यांखै चामा पीरगा हिंदू कार्ड अमा पाइरगा सिटीजनशिप एमेंडमेंट एक्ट की मखादा इंडियन सिटीजन ओइनबा आधार यावना मरी लेनबा डॉक्यूमेंट सिंग तानबा यारे हाइरिबा कार्ड असि इशू तौनबगी दमकता वेस्ट बेंगल की तोंगानबा मफम कयादा केम तौदुना केम हांगदोक्तुना कार्ड इशू तौबगी थबक यामना कन्ना चथरी हिंदू आइडेंटिटी कार्ड असी इशू तौनबगी लाउड स्पीकर सिजिनदुना वेस्ट बेंगल की इलेक्शन मया असिदा कैंपेन तौबगी थबक यामना कन्ना चथरी एप्लीकान खुदिंगमकना हारिबा केमसिंग असिदा लुपा यांखै चामगा लोइनना फोटोग्राफ अनि यावना अफंगबा आइडेंटिफिकेशन अमा पीरगा हिंदू कार्ड लौनबा क्यू सांगना लेपनरी अहानबगी ओइना मोतुवा महासंघ एलिजिबिलिटी कार्ड असी फंगलबा मतुंगदा आधार अमसुंग फोटोग्राफ सिजिनदुना था अमगी मनुंगदा हिंदू आइडेंटिटी कार्ड असी इशू तौगदबनी भोपाल नगरदगी सेफाली मोडाल कौबा नुपी अमना फोंदोखिबदा हारिबा कार्ड असी यूनियन मिनिस्टर की मखादा इशू तौबना मसिना मखोइदा मफम अदुदा लैबगी चुंगोय अमा ओइगदौरिबनी मोतुवा कार्ड असिना मखोइ हिंदूनी हाइबदु मसक ताकदौरिबनी वेस्ट बेंगल की हिंदू कास्ट अमा ओइरिबा मोतुवा कांगबुसिंग असी इंडिया अमसुंग बांग्लादेश की तोंगान मफम कयादा लै मरम अदुना मखोइना आइडेंटिटी डॉक्यूमेंट अमा ओइरिबा मोतुवा कार्ड असी इशू तौबनी पनबा याबदी गवर्नमेंट की माइकैदगी बांग्लादेश पाकिस्तान अमसुंग अफगानिस्तान दगी धर्मना मरम ओइरगा ताथी तवoi तौबदगी लेबाक असिदा चेलखिबा हिंदू सिख बुद्धिस्ट जैन पर्सिस क्रिश्चियन सिंग असी सिटीजनशिप एमेंडमेंट एक्ट की मखादा लेबाक असिगी सिटीजन ओइना सप्लाई तौबा याबगी मतम अदुसु सांगदोखरबनी सिटीजनशिप एमेंडमेंट एक्ट की मखादा लेबाक सिंग असिदगी लांजेनरखिबा हारिबा धर्म कांगलुप असिगी मियोइसिंग असी लेबाक असिगी सिटीजन अमा ओइनबा होनबदा रिलीजन सर्विस असी मथौ ताई पाकिस्तान अमसुंग बांग्लादेश तगी चेलखिबा मुतुवा कांगबुसिंग असी लेबाक असिगी सिटीजन अमनी हाइबगी हौजिक फावबा डॉक्यूमेंट फंगदबा कया अमा यावरी मरक असिदा तृणमूल कांग्रेस की माइकैदगी सिटीजनशिप एमेंडमेंट एक्ट असी बांग्लादेश सिंगी मरकता हेना डिवाइड तौनबगी खोंथांग अमनी हाइरी।
ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯅꯕꯦꯝꯕꯔꯒꯤ ꯑꯃꯗ ꯄꯥꯡꯊꯣꯛꯀꯗꯕ ꯆꯤꯟ ꯀꯨꯀꯤ ꯃꯤꯖꯣ ꯐꯨꯔꯨꯞꯀꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯤꯕ ꯀꯨꯠ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯂꯔꯣꯏ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯀꯨꯠ ꯀꯃꯤꯇꯤ SLKCꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯛꯂꯛꯂꯤ꯫ ꯍꯧꯈꯤꯕ ꯃꯦ 3, 2019 ꯍꯧꯗꯨꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ IDP 60,000 ꯔꯣꯝ ꯍꯦꯟꯕꯅ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯇꯨꯡꯒꯤ ꯑꯁꯥ ꯑꯃꯗ ꯂꯩꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ IDPꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯇꯨꯡꯒꯤ ꯑꯁꯥ ꯎꯔꯛꯇꯕꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏ ꯌꯥꯎꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯌꯥ ꯑꯃꯁꯨ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯁꯤꯡꯅ ꯀꯟꯕꯤꯅꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯤꯡꯂꯤꯕꯔꯥ ꯁꯤꯈ꯭ꯔꯕꯔꯥ ꯍꯥꯏꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯃꯅꯤꯡꯇꯝꯅ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯗꯅ ꯂꯩꯔꯤ꯫ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯃꯅꯤꯡꯇꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯕ ꯌꯥꯅꯗ꯭ꯔꯤ꯫ ꯃꯤꯁꯤꯡꯅ ꯀꯌꯥꯁꯨ ꯃꯁꯥꯒꯤ ꯂꯧꯐꯝꯗ ꯂꯧ ꯎꯖꯕ, ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯟ ꯇꯥꯟꯗꯨꯅ ꯃꯆꯥ ꯃꯁꯨ ꯁꯦꯝꯖꯗꯨꯅ ꯏꯃꯨꯡ ꯄꯨꯖꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ IDPꯁꯤꯡ ꯑꯌꯥꯝꯕꯅ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝ ꯃꯥꯏꯀꯩꯗ ꯍꯟꯖꯤꯜꯂꯒꯅꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ, ꯃꯣꯔꯦ, ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯃꯣꯠꯕꯨꯡꯒꯤ IDPꯁꯤꯡꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯃꯔꯝꯗꯝꯗ ꯍꯟꯖꯤꯜꯍꯜꯂꯒꯅꯤ ꯍꯥꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ PR ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯋꯥ ꯆꯩꯊꯦꯡ ꯅꯪꯂꯕ IDPꯁꯤꯡ ꯑꯁꯤꯗ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯊꯥꯖꯕ ꯀꯌꯥ ꯄꯤꯔꯕꯁꯨ ꯍꯧꯖꯤꯛ ꯗꯤꯁꯦꯝꯕꯔ ꯊꯥ ꯅꯛꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄꯗꯤ ꯃꯤꯌꯥꯝꯅ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ PRꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ IDPꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯊꯝꯈꯤꯕ ꯊꯥꯖꯕꯁꯤꯡ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯅꯥꯊꯩꯗꯨꯅ ꯊꯝꯂꯒ ꯍꯧꯖꯤꯛ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯅ ꯊꯝꯂꯒ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯅ ꯎꯠꯅꯕꯒꯤ ꯈꯣꯡꯊꯥꯡꯗ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯂꯝꯐꯦꯜꯗ ꯂꯩꯕ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯂꯨꯞ ꯑꯁꯤꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯌꯨꯝꯈꯥꯏꯕꯝ ꯁꯨꯔꯖꯤꯠ ꯀꯨꯃꯥꯔ ꯈꯨꯃꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯑꯇꯥꯡꯕ ꯂꯟ ꯑꯃ ꯑꯣꯏꯔꯤꯕ ꯁꯉꯥꯏꯕꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯄꯣꯄꯨꯂꯔꯥꯏꯖ ꯑꯣꯏꯅꯕꯏꯔꯝꯗꯝ ꯑꯁꯤꯒꯤ ꯅꯥꯠ ꯑꯃꯗꯤ ꯀꯜꯆꯔ ꯌꯣꯛꯈꯠꯅꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯅ ꯏꯀꯣꯅꯣꯃꯤꯗ ꯈꯔ ꯃꯈꯩ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯃꯄꯥꯟꯊꯣꯡꯒꯤ ꯐꯖꯕ ꯃꯤꯠꯌꯦꯡ ꯑꯃ ꯊꯝꯂꯒ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯗ ꯏꯔꯥꯡ ꯑꯁꯤꯅ ꯑꯋꯥ ꯆꯩꯊꯦꯡ ꯅꯪꯂꯕ IDPꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯈꯤꯒꯅꯤ꯫ IDPꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯕ, ꯁ꯭ꯇꯦꯠ ꯑꯁꯤꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯐꯪꯍꯜꯂꯕ ꯑꯃꯗꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯈꯛꯇꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯀꯨꯝꯍꯩ ꯑꯁꯤ ꯄꯥꯡꯊꯣꯛꯄꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ IDPꯁꯤꯡ ꯑꯃꯗꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯊꯝꯈꯤꯕ ꯊꯥꯖꯕꯁꯤꯡ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯇꯅ ꯊꯝꯂꯒ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯅꯝꯐꯨ ꯁꯥꯐꯨꯗ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯀꯣꯀꯣꯃꯤꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯕꯣꯏꯀꯣꯠ ꯇꯧꯔꯒꯅꯤ꯫ ꯂꯣꯏꯅꯅ IDPꯁꯤꯡꯒꯤ ꯀꯃꯤꯇꯤꯁꯤꯡꯅ ꯂꯧꯔꯛꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤꯗ ꯀꯣꯀꯣꯃꯤꯅꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯍꯤ 32ꯒꯤ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯆꯥꯌꯦꯡ ꯇꯧꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯆꯥꯏꯅꯤꯖ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯤ ꯖꯤꯟꯄꯤꯡꯒ ꯎꯅꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯋꯥꯐꯝ ꯑꯁꯤ ꯂꯥꯎꯊꯣꯔꯛꯈꯤꯕꯅꯤ꯫ US ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯅ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯦꯝꯒꯠꯂꯛꯄꯒꯤ ꯃꯥꯌꯣꯛꯇ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈꯨꯠꯂꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯩꯕ ꯂꯩꯕꯥꯛ USꯅ ꯑꯣꯏꯔꯤ꯫ ꯑꯅꯤꯁꯨꯕ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕꯗ ꯃꯊꯪꯁꯤꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯕꯩꯖꯤꯡꯗ ꯂꯩꯔꯤ꯫ ꯔꯁꯤꯌꯥꯅ ꯍꯟꯗꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯄꯨꯕ ꯉꯝꯕ ꯃꯤꯁꯥꯏꯜ ꯆꯥꯡꯌꯦꯡ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯆꯥꯏꯅꯥꯅꯁꯨ ꯑꯅꯧꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯄꯩꯁꯤꯜꯂꯛꯄꯒꯤ ꯃꯥꯌꯣꯛꯇ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯆꯥꯡꯌꯦꯡ ꯇꯧꯅꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 28 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯔꯦꯠꯈꯨꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ CH ꯑꯃꯨꯖꯥꯎ ꯃꯩꯇꯩ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11:30 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯆꯤꯡꯊꯛꯇ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯔꯝꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ CH ꯑꯃꯨꯖꯥꯎ ꯃꯩꯇꯩ ꯃꯥꯡꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ MLA TH ꯂꯣꯀꯦꯁꯣꯔ ꯁꯤꯡ, ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ SP ꯌꯥꯎꯅ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯑꯗꯨꯗ
Pung Zal Moibung Phawba Sizinabagi Mathakta Drone Phawba Sizinakibane Adubu Hauzik Phawbagi Oinadi Mahak Matau Karamna Sirambano Haibagi Maram Chapchana Khangba Ngamdri Manipurda hauzik paikaliba development project kaya asigi matangda New Delhi da Union Minister for Development of Northeast Region Donor Jodi Raditya Sandhyana GL loduna ahumsuba review meeting pangthokre meeting aduda Manipurgi hauzik oriba paikaliba project singi matangda progress singi access toba yauna state asida makhatana karamba project sing paikatpa yakibage haibagi matangda khanaki hairi mifum aduda PR lengak leiriba state asida Atma Nirbhar Bharat ki vision makhada Chakot Thorangi Tabak Thoramsing Hena priority Pinabagi Matang the Sukhanaki Moruina Indian Pologi capital Ama Oriba Amasung Heritage Lit Kroki Medical Amal Oriba Manipurda Hena Akanba Midyeng Sangduna Chakot Thorangi Tabak Sing Pakatpana local youth Chingda Hena Sakti Pibaga Luenana Sports Kamari Lainaba Tourism hena promote togani haiba wapam thamki meeting aduda minister gi maikidagi Manipur gi traditional oiraba handloom amasung handicraft ki thabak thoramsing asi hena promote townabagi matangdasu review tauki local artisan sing amasung webbing community singi hena sakti lainaba self help group sing support toba yauna mini production unit chani yankai amasung mega production unit chani hangdoknabasu khanganki minister gi maikaidagi lakadoriba sahi mari asida agri base livelihood asi hena mapangal kankhalanduna amasung masana masabu thabak pijaba ngamanabagi damakta lam hectare lising tarada Barma oil cultivation gi thabak thoramsing pangthoknabagi matangdasu review tauki review meeting aduda Manipur gi governor Ajikuma Vala Ministry of Development of Northeast Region gi senior officials sing amasung Manipur government ka mari lenaba officials sing saruk yakhi Chief Minister gi Haksel gi tengbang amasung Pradhan Mantri Jan Arogya Yojana PMGAY gi makhada state asigi tongan ba private hospital kayada layeng chathariba dialysis patient singi pifam thokpa due amount sing pithoktabana maram oiraga leiriba private hospital singi maikaidagi November 3 tagi makhatana patient sing asida service piraroi haina lauthokhiba aduga mari leinana All Manipur Dialysis Patient Association na Governor da Thomjinaba Honakre Adumapu ABSIM gi Nodal Officer Laktuna Patient Anabagi Imung Manunga Wari Chanaduna Wakal Taminaraba Matungda Mai Leiduna Hanakre Kasampat Lemazam Lekaidagi Hauraga CMHT Amasung PMGAY gi Makada Private Hospital da Layeng Chathariba Dialysis Patient Sing Amasung Imung Manungi Miyoi Kaya Yauna Chatkhiba Protest Rally Adu Governor Gate Yoramdai BJP office mamangda yamlaba police na thatuna thamki thawdok aduna maram oiraga police amasung pro protesters singi marakda chauna muknaba kaya thoki protest aduda saruk yakhiba singna CMHT amasung PMGAY gi makhada service piriba private hospital singi pending amount sing khudakta pithokpiyu haina thaba placard sing paiki khongjang aduga mari leinana all Manipur Dialysis Patient Association gi Member Lakshmi na haibada government na pithokdana leiriba bill sing asi pithoktabadagi private hospital singdagi November 3 tagi CMHT amasung PMGAY makhada piriba sing asi lepkiba tarabadi kidney patient singi maraibak tamba ngamdaba phibamda leire masina maram oiraga anaba singi awaba phibam asi Ubiraga government na back toba health scheme gi asina dialysis patient sing asi layengbada ajoba mateng ama oiribani dialysis patient sing asi layengbada imung manungi miyo singna mapung phana sel putokpa ngamdabana hairiba health scheme sing asigi kudongchaba sing adu kakthatkrabadi patient sing asigi punsi kari phibam oirakadabano haibasi tambangamde maramaduna mari lenaba authority singi maikaidagi hairiba duty sing asi atuba matamda pithokpiyu due sing asi Pithok Pibagal Loinana, Karigumba Pithok Tabata Rabadi, dialysis patient sing asi Hingnabagi damak, Namduna protest asi Changsilakba, Tabani, protest adu Saruk Yakiba, dialysis patient Amana Pondo Kibada, CMST Amasung PMGAY, service asi private hospital that Lake Kibata Rabadi, patient singi punsi mahing asi Yamnaki Ningai Oba Pim Amada, Lakadabana, Hiramasida Atuba Matamda, Sarkargi, Maikidigi, Mijeng Sangbiduna. Dialysis patient kaya ama health scheme sing asida depend tauribani patient sing imung manunga loinana matam kharagi oirabasu sangthana hingba pami haina nungaitaba phongdokhi
ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯁꯤꯜꯂꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯅꯤꯡꯉꯣꯜꯁꯤꯡ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯜ ꯆꯍꯨꯝ ꯔꯣꯝ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯑꯃ ꯍꯩꯔꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯁ.ꯄꯤ. ꯃꯅꯣꯖ ꯄ꯭ꯔꯚꯥꯀꯁ ꯑꯦꯝꯅ ꯍꯥꯏꯈꯤꯕꯗ ꯄꯨꯂꯤꯁ ꯂꯩꯔꯤꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤꯅꯤ, ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯆꯪꯏ꯫ ꯃꯍꯥꯛ ꯃꯁꯥꯃꯛ ꯇꯥꯃꯤꯜ ꯅꯥꯗꯨꯗꯒꯤꯅꯤ, ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯑꯦꯁ.ꯗꯤ.ꯄꯤ.ꯑꯣ. ꯑꯣꯏꯔꯤꯕ ꯑꯁꯤꯅ ꯍꯔꯤꯌꯥꯅꯥꯗꯒꯤꯅꯤ꯫ ꯃꯈꯣꯏꯅ ꯂꯥꯞꯅ ꯂꯥꯛꯂꯒ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯅꯤ꯫ ꯑꯩꯈꯣꯏꯕꯨꯁꯨ ꯅꯈꯣꯏꯒꯤ ꯅꯆꯥꯃꯛꯅꯤ, ꯅꯆꯜꯃꯛꯅꯤ, ꯅꯅꯥꯎꯃꯛꯅꯤ ꯈꯟꯕꯤꯔꯒ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯊꯕꯛ ꯈꯔ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯆꯤꯛꯄ ꯄꯨꯔꯛꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯣꯠꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯂꯥꯟꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯐꯝꯃꯤꯟꯅꯕ ꯌꯥꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯇꯣꯏꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯁ.ꯗꯤ.ꯄꯤ.ꯑꯣ. ꯗꯦꯕꯤꯌꯥꯅ ꯍꯥꯏꯈꯤꯕꯗ ꯃꯍꯥꯛ ꯃꯁꯥꯃꯛ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯀꯣꯑꯣꯄꯔꯦꯁꯟ ꯃꯄꯨꯡ ꯐꯥꯅ ꯐꯪꯏ꯫ ꯄꯨꯂꯤꯁꯅ ꯃꯤꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯒ ꯃꯇꯝꯗ ꯏꯪ ꯆꯤꯛꯄ ꯂꯥꯛꯀꯗꯕꯅꯤ꯫ ꯏꯁꯥ ꯏꯁꯥꯒꯤ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯒꯤ ꯑꯣꯏ ꯑꯃ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩ꯫ ꯄꯨꯂꯤꯁꯇ ꯑꯀꯤꯕ ꯂꯩꯇꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯇꯥꯟꯅꯕ ꯂꯥꯛꯄꯤꯌꯨ꯫ ꯄꯨꯂꯤꯁ ꯈꯛꯇꯅ ꯃꯐꯝ ꯑꯃ ꯏꯪ ꯆꯤꯛꯅ ꯊꯝꯕ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯈꯨꯜ, ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯄꯨꯂꯤꯁꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯈꯨꯟꯗꯣꯡꯕꯝ ꯒꯨꯅꯃꯅꯤ ꯂꯩꯃꯅ ꯐꯣꯡꯗꯣꯛꯄꯗ ꯉꯁꯤ ꯐꯥꯎꯕ ꯄꯨꯂꯤꯁꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯇꯧꯔꯛꯂꯤꯕꯁꯤ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕꯅꯤ꯫ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯊꯦꯡꯅꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯕꯨ ꯑꯐ-ꯑꯐꯕ ꯑꯣꯏꯕꯤꯌꯨ꯫ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯨꯛꯅꯕꯁꯨ ꯍꯦꯛ-ꯍꯦꯛ ꯌꯥꯎꯈꯤ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯏꯃꯨꯡ ꯑꯃꯒꯤ ꯏꯃꯥ ꯏꯆꯥ ꯉꯥꯛꯇꯅꯤ ꯈꯜꯂꯒ ꯉꯥꯏꯍꯥꯛ ꯑꯣꯏꯅꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ.ꯄꯤ. ꯑꯣꯞꯁ ꯍꯤꯖꯝ ꯗꯦꯕꯦꯟꯗ꯭ꯔ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯀꯣꯛ ꯊꯣꯡꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯅꯧꯕ ꯂꯥꯏꯌꯦꯡ ꯃꯈꯜ ꯑꯃꯅ ꯀꯦꯟꯁꯔ ꯅꯥꯔꯕꯁꯤꯡꯒꯤ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯍꯟꯕ ꯉꯝꯂꯒꯅꯤ꯫ ꯏꯝꯃꯨꯅꯣꯊꯦꯔꯥꯄꯤ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯕ ꯑꯅꯧꯕ ꯂꯥꯏꯌꯦꯡ ꯑꯃꯒꯤ ꯃꯇꯦꯡꯅ ꯉꯛ ꯑꯃꯁꯨꯡ ꯀꯣꯛꯇ ꯀꯦꯟꯁꯔ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀ꯭ꯂꯤꯅꯤꯀꯦꯜ ꯇ꯭ꯔꯥꯏꯌꯦꯜ ꯆꯠꯊꯕꯗ ꯃꯤꯌꯥꯝꯅ ꯀꯤꯅꯔꯤꯕ ꯀꯦꯟꯁꯔ ꯂꯩꯅꯥ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯐꯪꯕ ꯉꯝꯂꯦ꯫ ꯆꯍꯤ 6ꯀꯤ ꯃꯃꯥꯡꯗ ꯀꯦꯟꯁꯔ ꯂꯩꯅꯥ ꯂꯩꯔꯦ ꯍꯥꯏꯅ ꯗꯥꯏꯒꯅꯣꯁ ꯇꯧꯔꯕꯤ ꯅꯨꯄꯤ ꯑꯃ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯏꯝꯃꯨꯅꯣꯊꯦꯔꯥꯄꯤ ꯗ꯭ꯔꯒ ꯃꯈꯜ ꯑꯃ ꯊꯥꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯐꯅ ꯍꯤꯡꯕ ꯉꯝꯂꯤ꯫ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯇ꯭ꯌꯨꯃꯔ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯝꯃꯨꯅꯣꯊꯦꯔꯥꯄꯤ ꯗ꯭ꯔꯒ ꯃꯈꯜ ꯑꯗꯨ ꯊꯥꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ ꯑꯗꯨ ꯑꯗꯨꯃꯛ ꯍꯥꯟꯅ ꯀꯦꯟꯁꯔ ꯂꯩꯅꯥ ꯅꯥꯕꯒꯤ ꯈꯨꯗꯝ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯦꯟꯁꯔ ꯃꯈꯜ ꯀꯌꯥ ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯀꯣꯛ ꯑꯃꯁꯨꯡ ꯉꯛꯇ ꯀꯦꯟꯁꯔ ꯅꯥꯕ ꯍꯥꯏꯕꯁꯤ ꯂꯥꯌꯦꯡꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯊꯣꯛꯄ ꯑꯃꯁꯨꯡ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯅꯥ ꯃꯈꯜ ꯑꯃꯅꯤ ꯂꯧꯅꯔꯤ꯫ ꯆꯍꯤ 10 ꯔꯣꯝ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯂꯥꯌꯦꯡꯕꯗ ꯀꯥ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯗꯅ ꯂꯥꯛꯈꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯣꯛ ꯑꯃꯁꯨꯡ ꯉꯛꯇ ꯀꯦꯟꯁꯔ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯆꯍꯤ 5ꯒꯤ ꯃꯅꯨꯡꯗ ꯁꯤꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯕꯤ.ꯕꯤ.ꯁꯤꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯃꯁꯥꯒꯤ ꯆꯍꯤ 37 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯀꯦꯟꯁꯔ ꯅꯥꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯇ꯭ꯌꯨꯃꯔ ꯂꯧꯊꯣꯛꯇꯨꯅ ꯏꯝꯃꯨꯅꯣꯊꯦꯔꯥꯄꯤ ꯗ꯭ꯔꯒ ꯃꯈꯜ ꯑꯃ ꯊꯥꯕ ꯃꯇꯝꯗ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯐꯅ ꯂꯩꯔꯤ ꯑꯃꯁꯨꯡ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯣꯏꯗꯣꯛꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯗꯣꯛꯇꯔꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯦꯟꯁꯔ ꯂꯥꯌꯦꯡꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯀꯦꯚꯤꯟ ꯍꯦꯔꯤꯡꯇꯟꯅ ꯍꯥꯏ ꯃꯤꯑꯣꯏꯕꯒꯤ ꯏꯝꯃꯨꯟ ꯁꯤꯁꯇꯦꯝ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯗꯨꯅ ꯏꯝꯃꯨꯅꯣꯊꯦꯔꯥꯄꯤ ꯗ꯭ꯔꯒ ꯃꯈꯜ ꯑꯃ ꯊꯥꯕꯗ ꯏꯝꯃꯨꯅꯤꯇꯤ ꯀꯟꯈꯠꯂꯛꯇꯨꯅ ꯀꯦꯟꯁꯔ ꯃꯥꯌꯣꯛꯅꯕ ꯉꯝꯃꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯂꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯦꯟꯁꯔꯅ ꯅꯥꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯦꯟꯁꯔ ꯄꯦꯁꯦꯟꯠꯁꯤꯡ ꯂꯥꯌꯦꯡꯕꯗ ꯁꯦꯜ ꯀꯥ ꯍꯦꯟꯅ ꯆꯪꯕꯒ ꯂꯣꯏꯅꯅ ꯑꯅꯥꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯅꯗꯦ꯫ ꯑꯅꯧꯕ ꯃꯇꯝꯒꯤ ꯑꯐꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯊꯥꯗꯨꯅ ꯃꯇꯝ ꯈꯔ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯍꯟꯕ ꯉꯝꯂꯕꯁꯨ ꯀꯦꯟꯁꯔ ꯄꯦꯁꯦꯟꯠ ꯑꯌꯥꯝꯕ ꯃꯇꯝ ꯀꯨꯏꯅ ꯄꯨꯟꯁꯤꯕ ꯑꯃꯠꯇ ꯉꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯏꯝꯃꯨꯅꯣꯊꯦꯔꯥꯄꯤ ꯗ꯭ꯔꯒ ꯑꯃ ꯊꯥꯔꯕꯅꯤꯅ ꯀꯦꯟꯁꯔ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯀꯥꯡꯕꯨ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯟꯗꯟꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ
cancer research ki report amana su phongdorali United States ki researchers jingna thijinbada cancer layang nabagi anoba pambai ama thengnare infra red LED light na tin oxide ki nanocaustic facts ka yanaraga cancer cells sing hatokpaga loinana atei normal cells sing da akaiba amata thogandanaba thorang lokhatle hairi anoba technique asigi matung ina light sijinaduna maisa piraga tumor cells sing amang ata thon gadabani hairi